Laibak asigi oina yengbada MSME da nupisingna saruk yabasi Manipurna ahanbada leiri Unati and RAM scheme gi oina thadarakpa sentang asi Manipur gi oina yamna nembagum tauri masi hengat hanabagi damak mari lainaba ministry da wari sanaduna taksingani haina Chief Minister Nongthongbam Biren na fongdokre wafamasi Manipur lengake Trade Commerce and Industries ki Directorate na sinduna Unati and RAM scheme gi matangda state ki thakta pangthokpa workshop hawdokpa gi thauramda fongdokhibane Imphal East District ke konung mamangda leiba City Convention Center da pangthokhiba workshop asi hawdokpa gi thauramda Chief Minister na makhata na Manipur da paliba BJP leingak asi leirakpadagi state asigi oina hiram kayada paikhatlakpa chawkhat thaurangi thabak thauram sing asi disturbance khara lakpadagi marak marakta lepkhiba natana lepa leitana adumak chatli Unati and RAM scheme asi Prime Minister Narendra Modi ge luching makhada kumja inglising ani kunmari ge March mapanda North East employment generate taunabagi damak hawdokhibane Manipuri singi hotnaba kanba amadi talent asi yamna wangi Indian Air Force Navy amadi Army da state asigi oina commission officer chahum yankhai gi mathakta leire Masi laibak asigi oina state asigi misingi per capita yengbada khwaidagi hena discipline laiba force asida contribution taubagi chang asi wangli masimak laibak asigi oina yamna chauthok chaningai ni amaromda North East ki state singi manungda business registration da MSME gi kumja English ani taranipan taramapan Chahigi reporter Manipur na khwaidagi makokta leiri Manipur khaktada MSME business listing tarani thoiga chamriga kuntranipan lei masi North East state singi manungda khwaidagi wangba oiri masigi business asi chada yankhaidi nupi singna oiri Manipuri miyam hotnaba kalli adubo kharaga hena hotnaningbagi amadi Thizil haningbagi apamba lei state asi gi oina startup ta mai paklaba startup taret lei masina IDP chahumda mai pakna thabak piri haikhe Manipur state credit guarantee scheme siniko bank tuga kenotro any default any lakana state government na daita loni inagiba adugi makhata entrepreneur mi lisingani ga samaga mudraga mangada hari basiki benefit pangan gare si manungda only moin low ngami only 202 crore kadang idea another out of 700 crore 500 crore gi maya da mosi bank da maya na low we ari Manipur la iro prajasina basiki Manipur state credit guarantee scheme sigi makhada another 500 crore ma huji low we ari koi government na hari basugumba successful entrepreneurship industrializing aduga upcoming makoida idea leba honaningba financial paisa funding gi leitaba gangu se koi moisi makut paira ga purga pusalla kana moida koi paisa pinana ba moina tanan manata those who identified those who know those who have the potential moisi koina moina loan thaba ta noi mota koina sadra pige